Inigi Kongsata Union Minister Kiren Rijiju Imphal da thunglang khipagolina Sandel da review meeting pangthokre. Ayeng National Sports University ge phibam yengchengadori. Mahiroi Bebishana Mishi gi langla langjel puthokna ba jeshina kaukiba pungni funipan gi General Strike Santi oine sathari. Laikhidrabi masanupi Bebishana gi mishi asigi matangda amuk hanna makata ni statement piu hairabadi leibak miyam mamangda pigani haina ningthogjam tomchongna haikre. Amadi Social Welfare and Corporation Minister Nemsa Kipgena Union Minister Parsotam Rupalaga unakre ICDP gi matangda khanakre. Kurumjari Times of Manipur News Ingbri Basing Bukuman Jentana Taram Luxury Moruba Pauxing Pizza Krabamatunda Pauxandong Pizari Numinigi Kongsata Imphal Tunglakiva Union Minister of State Youth Affairs and Sports Independent In Charge and Minority Affairs Minister Kiren Rijiju na Chandel District Headquarter da Chatuna District Asida Aspirational District Program gi Makhada Paikaliba Thabak Thorang Sing Haktengna Yengsin Kibagolena Review Meeting Pangthokre District Adugi DC Office Conference Hall da Pangthokiba Review Meeting Aduda Chief Secretary Chandel gi DC Krishna Kumar Amadi Atai Official Singna Saruk Yaki DC gi Maikaidegi Hojik Chandel District ki Oiriba Pibam Slide Kaptuna Chief Minister Amasung Union Minister da Mapungfana Khangan ki Bharat ki oina aspirational program asigi makhada Khangatlaba District Chamaga Taratret ki manungda Chandel District su ama oiribani Union Minister Kiren Rijiju ngasi numit yungba matung pung 12 taba dwaida Ministry of Home Affairs ke helicopter da Guwahati dage Imphal da thunglakibani mahangna Imphal da thunglakibaga Chandel gi damak Chief Minister N Viren galonena khongsan ki Lusingba ani asina 19 suba Assam Rifles ke helipad da landing tawraba matung Chandel DC office da satuna usara sing tha ki Loinena ICDS cell gi one stop center ma sanga ki amadi Prime Minister Ujwala scheme gi makhada beneficiary sing da LPG gas connection sing phangan ke khongchat asiga mari lenena Kiren Rijiju na paumi sing da hai hojik pali balengak asina Chandel district asifu Bharat ki leiriba district singa manana thak amada thamna honari Chandel district asisu aspirational district program gi saruk ama oiribani Manipur gi oina hiram kya da sotharaba district asi haukiba tha nipan mapan asida ahongba kya ama ubu fangle mahna hai Ngasigi review meeting aduda district asige maruina education health amadi atai tuan balam singda thengnariba khudongsa da bakya ge matang da ningthina khanakiba leire district asige oina center ge senthang makha da lakpa yaifa tharang sing mapung fana yokshinba ngamdana leire maramaduna education health amadi communication asi fagat hanaba ehenba mityang changlagani aspirational district program ge Minister ama oina pending the leiriba central government project singi matang da su yengsin kibagalina hiram asida lengang na ahenba mityang changlagani haibage thajaba su piki in all sectors, but we have to take some major concrete steps. Today Honorable Chief Minister of Manipur Biren Singh ji and I had taken a review meeting and we have briefly seen different sectors of the parameters of development, health, education and other social infrastructure. I am happy to inform that the standard of all sectors in Chandel has improved in the past 1 year time, and our target is within next 1 year we will improve it further to higher level. I being the guardian minister, so I have to guide the entire team. Nakalamaromda hojik lamgi amadi thabak sunaba agency gi chay naba leibadage thabak thinthaduna leiriba National Sports University ge thabak thorang sing asisu yengselagani haruduna hiramasida makatana thabak thinthandanaba honeragani hojik National Sports University ge thabak thinthaduna leiriba asi lenga ki maikaidagi nate agency gi maikaidagi technical issue leibadage thinthabani adumainamak University asi state natraga regional university amanate maramaduna malemda masak thokpa university ama ohenaba top class university amaga lengak asiga memorandum of understanding MOU ama khujek pinaki basu leire haiki National Sports University in Imphal is not a regional or state university. This is a national university which must be of international standard. So it is not only
state or national standard. It has to be international standard. Please remember that. And we have to bring best of the practices in National Sports University. And for that review, I have come here. Mahiroi Babysana Missy Asumba, Langla Langil Putona, Langang Tatak시laduna, Missy Siga Marilena Semkiva, Jason and Gase Pung Tarukta Hoduna Satariba, Manipur Pumbage, Pungifunipango Oba, General Strikna, Mausagi Punchida Sauna Kaiba Pikre. Hosing Fobioina, toning the butt, Hingsagi Todoxing, Topagi Pauli tree. Ngase Angan Badagi Hona, Imphal Westgate Tamaban area, General Strike Chogat Pamiashina, Lambi Mayida, Tire May Taba Amadi, Lambi Timbigi Tabak Sataki. Nungtilgi Matamda, Tamaban Sinam Lekaida, General Strike Chogat Pasina, Chief Minister N. Viren Amadi, Principal Landoni Gimitam May Taduna, Kongjang Sangshin K. General Strike Asina Maram Oiraga, Queramban Kaitel Kanakide, Imphal City Manunge, Dukan Singh, Mailo Sing Sing, Tong Lona K. Lambi the passenger Puba Gari, Interstate Transport Ki Gari Sing Senakide. Sensitive Oiba Mapong Kada, Police na akan mamong da Naksian Bigitabak Satari. Queramban Kaitel, Kurai Lamlong, Tangmayban, Kuyatong, Hata Minutong, Jingmayrong, Uripok, Sagolban, Kaisampat, Singjamay na Singba Mapam Singda, Miyam Toktuna, General Strike Asi Mapung Fan na Sagot Tampaki atay district sing dasu, General Strike Asige mamisaw na take. Thawal District dasu, General Strike Asina, Miyam gi mahusagi punsida sauna kaiba piki. General Strike Asi Santioy na Satari. General Strike Asina maram oiraga, Jila Asigi lambi sarakta lanay miyoy karagi gari natana, passenger service tawba gari amata sinakide. Jila Asigi maroiba lalon itike kaitel sing tonglo na ki. Lanay amadi sarkar gi school sing suti thanaki. Bank sing thonglo na ki amadi sarkar gi loisang sing thong hang labasu karmasari masingi kabagi chang nemki. Adumak pamdaba thodok sing thopagi pawgi laikide. Nakalamorom da Kong Ahanbi nupi lup na sinduna, misi sige aseng ba asumba while atuba da poto wahina, Kong Ahanbi da wakan mifam ki. Amarom da Kaksing District dasu General Strike asina miyam gi mahusagi ponsida sauna kaiba pikre. General Strike asigi manung da lambi da lanay gari khara natana passenger puba gari sing senakide. Mapong kaya da lambi tingki. Government officing dasu mi itak takhe, mahilo sing ayam basuti thanake. District asigi maroi ba Kaitel sing, Kaksing Lamkai, Palel Lamkai Kaitel, Wabugai Hyanglam, Kaksing Kunau, Waikong, Sugnu, Atay Kaitel Singda, Perform Nakide, Dukan Tonglo Naki, Pam no Tok Tanaba, Police Personnel Singna, Akan Section Torang Lokanaki. General Strike Asibo Sogaladuna, Amadi, Misi Sige Asumba, Langla Langjin Putokuna, Maralay Basing, Matik Saba Serak Pio Haiduna, Kaksing Kaitel Apunba, Imalub Amasung, Emsu Kaksing District Committee na Sinduna, Kaksing Kaitel da, Wakan Mifam Satake. Bisnupur District ki oinasu JSina Kaukiva General Strike na maram oiduna District asigi maroiba lalon itik tawfam oiriba Kaitel Singh, Nambol Kaitel, Bisnupur Kaitel, Ningthokong Kaitel, Moirang Lamkai, Kuyol Kaitel, Moirang Kaitel, Kumbi Kaitel Singh Thonglonaki. Maroiba lenga ki office, school, college, bank Singh Thonglonaki. General Strike asigi saruk ama oina Kumbi Lai Sandong dasu Kumbi apun banupilum na sinduna lambi tingbagi kongjang sangshin ki. Lub asigi President W Jamini na kongjang Asi hayang su sangshin gani haiki. Moirang Kaitel Fambi Imalupna, Moirang Kaitel Thongjaugda Ayuktagi Hona Lambi Tingbagi Kongjang sangshin ki. Jiribam District asu Jesina Kaukiba Pungni Funipangi, General Strike ki Mami Chauna Taki. Jiribam da Ladiba School Sing Thonglon Bamade, Mahi Roising, Mahilo Sing da Kabagi Sang Nemki, Dukan Sing Hanakide, Gari Sing Sian Bagi Chang Watki. General Strike ki manungda thoning da ba thodok sing thoktana ba Jiribam District Police na mafong kaya da ngaksen bagi thabak sathari adumoy namak pam na ba thodok thokpagi pawgi laikide JSina Kaukiba Pungni Funipangi General Strike asibu sawgaladuna ngasi Sorokhaibam Laikai apunba Maira Paibi na sindana wakan inform sathaki Singjamay Maka Sorokhaibam Laikai ge Sorokhaibam Laikai Youth Development Association gi loisang mamang da phangkiba wakan inform aduda sarugya kiba Sorokhaibam Laikai apunba Maira Paibi ge Secretary Pukrambam Amuna Pali balengak asina mahiroi bebisana misige aseng balangla langjil ama ngasi fawbo puthokna thamba si yaningde miharpa puthokpagi mahuta JC gi mihut sing fajin basina wathok asigi warusin purakpangam loi haiki Sarkar ngasi bo asukui na palak pamatam da atopa mana palak pamatam da magi dandi sina hapani putoi ngasi CBI da puthokani haraga CBI da ju puthokpidana ngasi namjhallaga mokhoina thammi ba thawongje sibo sokam na kai mara paibina yaningde haibase akhoi mayam kholau lauri Laikhidrabi Masanupi Bebisana gi misi asigi matang da hanjin statement pibagi mathok tade
Karigumba makata national PO Hyderabadi, Levang Mia Mamang the Pigani Haina, Lake Hidrabi Babyshanagi Apopa, Ningtojam Tomsona, Pomishing the Fondorokli. Mana makata Raduna, Missia Siga Marilena, Mamang the statement Anidak, Punkai Amahena Piki Balay Krabani. Statement Adu, Pikrabamatung, Police report Adu Nasi Fauba Kangan Balatri. Police personnel Singna, Lakadamani Harapamatam da Unava Adumak Chalibani, Aduga, Nashina Maralaiba Mui, Amagi Matagum, Yum the Laktuna, Quati Tibiki Thomasi Yanning Day. Police personnel Sing Asi, Kitukuchava Pok le Haiki. Social media, JC me, Amasung, CSO, Mayam, Mamang the people in the Pamzi, Kamakatung Daiga, Puna Pamira people say, one of people Pamzi. And so I know the be read now with the Chinese Day, Perizoka, Maitoro Kazagi, Aduna, Asukwe Matamasi. Stem Piu Hydraga Hatak Banto, have the Kishi, Stem Belona, the Tanatan Lako to the Yamaitova, Poxay, Aduna, Karigum statement, the Peter Via the Haitaraga, the social media on view, or CSO on view, Imalu may have your own view, students and son may have your own view, or do I stem Pizagi? Haribasi, Tanzaraga, ESP Mahunda in Hajari. Matungda Ikubu Tana Bigano, I showed the Laxagani, Amasung, State Government Hajari, I assemble by Salatobi, Asumana Jiputopio, Amasung CBI, the Sinabu, CBI, the same statement, Sapsawi Pizagi. Nakalamoramda, Babysana Mishigi Matanga, Manipur Langana, Langlangjil Putopi Mota, JCMD, Imung Manunda Tiny Duna Lady Hariduna, Manipur Chief Minister Atuba Asing Wafam Amakandrabadi, Misia Sigi Matanga, Varki Prime Minister Amadi, Home Minister da Aiva Serol Taduna Takshilagana, JSUG Convener in Charge, Elgani Sorina, Tadro Pacerola Hairi, Cherola Cinemakatari Badi, JCMD, Miam Palmi Badi, Misia Sigi, Asumba Langjil Putopani, Langang Asina, Langjil Putopangam Drabadi, CBI the Sinabu Haibani. Oiriva Fiba Masidadi, Punamak, Arimada Targadra Haina, Jinava Faure. Case Asiga Mari Lenana, Mi Manga Fare Haibusu, Makoi, Mihat Asidata Sena Sena Netraga Sena de Haiba, Fongdokana Lady. Amaromda, Jesiki Ko convener Sarah Henbedage, Masa Social of Fauba, Hospital the Tambidri. Chief Minister na Agas Contra, Matoi Fauda, Karigumba Wafam Amata, Jesida Fongdokta Taravadi, Pungifunipangi, General Strike Asi Kokibane. Kongjang Asibu Sogat Piriba, Singbu Jesina Tagachari Hareduna, Makatana Domak Sogat Pio Hairi. Sheer dreams in her eyes. Dreams to fly. Dream to bring a smile. Thanks AHM for making our dreams come true. AHM, a complete air hostess training institute. Salai Holdings Private Limited की Smart Universal Academy बो अगस्त की तांग तरा निपाल दा होटल ताज वेस्ट एंड बेंगलुरु दा ब्लाइंड विंग की इंडिया नसिन बा इंडिया एजुकेशन अवार्ड 2019 ये तोपगी थोरम दा बेस्ट डिजिटल स्कूल विथ CSR इनिशिएटिव इन मणिपुर 2019 हाइब अवार्ड अमदी तांग कुंगनी थोय दा दिल्ली की ताजमहल होटल दा इंटीग्रेटेड इसीवर्स न सिंदुना पांगतोखिबा 10th नेशनल एजुकेशन एंड बिजनेस समिट 2019 दा स्कूल असि की प्रेसिडेंट डॉक्टर नारिंगुम समरजित सिंह दा नेशनल एजुकेशन एक्सीलेंस अवार्ड 2019 पिरकपदा ngakoi leitna nungai phongdokchari Thagat chabaga loinana tawbimal khangbochari thasigi kulumdoigi numidang wairam pung mangarom taba matamda wangoi police station gi manung chanba hiangthang thong manakta thokiba gari accident amada sokpadagi not AOC da laiba ras medicity da laikanaram laba matung laikidraba mongsangai mayai laikaidagi maibam sanjit allies khamnau apokpa yaima misigi achumba langla langjin puthokna bohona bada achauba thodang laukiba wangoi police station gi OC Jiten mahaki staff sing amadi ras medicity gi managing director Rajan Dr amasung staff sing bu Wimal Khambau Chabaga Loinana Thagachari Haizariva Singh JAC amadi imung manung gi miyoi sing Break matungda makataba pok pijari Social Welfare and Corporation Minister Nemsa Kipgena Union Minister of State for Panchayati Raj Agriculture and Farmers Welfare Parsotam Rupalaga New Delhi gi Krishi Bhavan Dalaipa Union Minister asigi office ta unakre unabaduda maroina National Cooperative Development Corporation NCDC gi senthang makhada paikhat kraba Integrated Cooperative Development Project ki matang da khanakhi Loinena, project asigi makada Manipuri gi oina district taruk haibadi Imphal East, Imphal West, Kangpokpi, Ukhrul, Tamenglong amadi Jiribam district singda paket kadaba thabak sing DPR amadi NCDC gi makada pigadaba lupa crore chamaga humpuhumdoi henbage senthang gi matangda wafam kaya pukhatki Maduda Union Minister Parsotam gi maikaidage NCDC gi makada paket kadawriba project asi athubada honaba thorang tawri haireduna project asigi senthang su athuba matamda pithoknaba thorang tawri haina thajaba pirakhi
loinena hiram asigi matangda puning singsilakpagidamak Minister Nemsa Kipgenbu thagatpa phongdokhi amadi cooperative movement asi lebak asi sakhona bohonabada yamna maru oiba masak ama oiribani haikhi amaromda Nemsa Kipgengi maikaidagi karigumba cooperative movement asi Manipur da mapung phana paikhatpa ngamlabadi state asi sakhot maikaida khumang sauksinba ngamgadoribani maramaduna ministry gi maikaidagi state asigi miyam gi awaba amadi ihul khangna thabak tawbiyu hainasu union minister gi puning singsinki Laikhidrabi Mahiroi Bebishana Mishigi Matangda CBI da case sinaragani haina Chief Minister na piki bathajabadu hojik fawba thabak oina onthokpagi mahuta Bebishana gi imung manungi miyoi sing fanaba honarpa amadi JSC gi khongjang sing thugaibadagi ngasigi pungni funi pange general strike asi kaurokpo oigani haina CPI na lowi haina party asigi Manipur State Council gi State Secretary Sotin Kumar na phongdokrai ngasi Rabot Bhavan da pangthokiba pawgi mipam amada Sotin Kumar na makha taraduna athuba matamda CBI da case asi sinabiu Madu Erbadi Miamgi Irang Nemkigani Haike. Ekoi CBI da sinaragani haibana singba haigra matongda ekoi athuba da cabinet na singba phambagi ofam madu hoji phawda tawdri aduna sumo ofam sigi ona tainabada taksalliba kangbu maru oina koi dharana tawriba JSC gi makhan gi movement tawriba kangbu sings mas undemocratic oy mongda dharana tawak thugaiba royalna ekoi protest mayama tawrising se masi ningthino aina tawhandaba aduga loinana makhan kaya gi namthaba kaya sing masuma mayam sing asina khangma ngamdabadagi ngasigi numit nini gi general strike ase torpani haina lowi Amaromda lamdamasida aina yadaba mongda sinmising sangsilakpa amadi NRC gi matangda paladuna Sotin Kumar na lamdamasida mapalamdagi sinmising sanglakpagi wathok leriba asigi matangda lawba yaba section thorangsing lengangna athubada lokhatlu yumthangnariba Assamda NRC gi final report phongkraba matung maduda yahongdaba miyoi lakh 18 henba adu lamdamasida sanglakloi haningai leite BJP na lengang asi pairakpadagi tongan wathok kaya ama lewak asida thokpada natana bank amadi airlines pu privatization tawkibana sinmi yauna lewak asigi miyamda awaba kaya piri punumaksing asi thengnanaba CPI na sem saduna leiri haike Union territory ani thona khaidokpai wafam Ladakh adulen Jammu and Kashmir sina singba lakhibai wafam leigre adugo loirana ekoi article number 370 na sing lok thokre masi ekoi chapchana ekoi naga sing interest ta maru oina nagali mama semningbai wakhan se Bharat lengak si yam kanna phawriba mani maramaduna ekoi gi territorial integrity da akaiba yam chauna pirakadra haibisigi akiba kaya ma koi communist party na phawe koi Bharat ki lanthum sampatti kaya yon thokpado masigi manung channa koi Indian Airlines su private sina base masi leipaki achauba amangba mani haina koi communist party na lawdaba ngamde Sri Narendra Modi ki sarkar sine yam toina lauri madudi janadhan yojana adu daina bank ki through dagi maru oina koi nationalized bank sing na ayam balomi singi damak tamakan kaya gi kananaba madugi thorang thoksin mayam singse paikhat pagi manungdani ekoi gi janadhan yojana ga harise masipuna mak paikhat kadaba bank adu sarkar gi bank public sector bank kayama hojik loin muthale dana hogiba august ki tang taraga akoi kuntrama thoide lokthokki basi am laibuk thiba mane Northeast Manipurna PM JSY Phase 2 qualified oiba anisubay state oire anoba sarkar lakpadagi lambi thong fatabagi paw tadrabani haina works amadi RD NPR gi minister THB Sojina phongdokre wafam ase ngasi Ketrigaw Kendra gi manungsanba Naharu Pangongda Iril Turel gi mathakta sagadaba anoba RCC gi thong amagi urep yung tambagi thoramda phongdokibani Manipur sarkar gi Manipur State Rural Road Development Agency MSRRDA gi Rural Engineering Department sinduna pangthokpa urep yung tambagi thoramaduda Ketrigaw Kendra gi MLA Nahakpam Indrajit MSRRDA gi Chief Engineer TH Nandakishore amadi official kaya su saruk yakhi Mahiroi Bebishana Misi gi mayakta ngasidagi kaukiba General strike ke laibadagi mamingtagi oina pangthokiba thoramaduda Minister TS Biswajina makha taraduna package number MN04118 ta Eril Turel gi mathakta sagadaba RCC gi thong asi matamga chunaba anoba technology gi makha da sagadabani Lisingani kunmathoi fawbagi manungda loisinaba pandam thamliba thong asi chawrakna lupa crore taret lom changna sagadabani Maitram Construction Private Limited na mapung oina sagadaba thong asi meter humfu pak chawgani Ching amadi tamgi oina sagadaba chawrakna apunba thong 52 rongi manung channa thong asi sagadoribani
अनौब सरकार अमा लाकपदगी ngasidi state asigi lambi thongda ahenba mityeng thamduna lakli hojikti pause singda lambi yadre habigi pau kaya taba phangdrabani kendra ge MLA singa pullaga ngasidi lambi kya semga chagatpagi thabak khumang chauksille ngasi lamdam asomda MLA na hona biduna matam ga chunaraba thong ama leiragani masi yamna laibak phai haikhi Hauji Bharat Sarkar atopa chokhatpa lamdadi PMJY3 haidana ngasi connectivity maramdi hospital leiba school leiba bank leiba singsi kamai tawdana connect tawhongadage khoi chorga amadi makhoi communication phangadage haibagi matungina PMJY3 ba hograbani adu khoi su 2 qualified ore 2 qualified oibase khoi northern state ki manungda khoi se ani suba oire na khoduga masi hector oiba yaba nate khoi performance ki manungina khoi na mamangda leramda puna mukutu hengalaga lakpaduna maram warka ngasi di khoi kanta sengna oiba ngame masi mo gamna nungai ngai ni maram de khoi gi lairiba state ki anoba government sina lakpa matam da kyam na khumang chapsulage habase masi na tae habase mai thamjage urep yung tambadu da saruk yakiba MLA and Indrajit na haikibda pangong awang leitambi amadi pangong ani asi satok sasin tawbada asuki matik awaba ma oirami dharmagi oiba thabak sing yauna kudong sa daba kya sidage koknaba mafam asida matam ga chunaba thong ama sanaba akanba mityeng changduna lakpani adubu ngasidi iril turel gi mathakta matam ga chunaraba thong ama athubada leiragani department na piriba matam asi yogdana loisina bahonagani masida natana atopa mafam khradasu RCC gi thong sanaba thorang su tawri hairiba sing asi mafum fan bada lamdam asong gi miyam gi asobu mating changi haiki ख्वाइदगी प्रजा अमगा नुसिनब प्रजा से चौखट पाइबजी करीदने हाब कांदा मयाम कंट्रीब्यूटगी लंबी थोंग फलकपा इसिंग नुसिक अदगी इसिंग क्या मयाम द पीरे कांदा प्रजा की थाजबदुनी अदो ngасidi सोदना प्रजा की दमकता हाइरिबा मांग तारिबा थोंग ब्रिज से हिंगिंग ब्रिज लौथोगा अचौबा ब्रिज अमा साबजे कोई प्रजा में सानब होनरपजिदा प्रजा में सपोर्ट पामजै ngrangi आइगी मिंग द समाय तौदन समाय तौगी कोटकिना हाइबदो मदु आई सामुना करो तौगी तमने प्रेस तौजु वारी सानब कोनब दिलेरम बियाय मदुंग तंग आइना मसिगी मीडिया की कनो सिंदौस सिगदुकचरी मदुमक अखोगी सरकार जी होजि अनौब सरकार अखोई पुलप पुना जॉइन तौरगा लेरी करिगुंबा सरकार अमा कोई मनुंगदा करिगै तौबे खोटपा तानाबा अखोगी फनबा अफबरोम द तानाबदा अखोइना चलगा हाइजरुबा कोचरुबा अदु खक्तने हाबजे मसिगी मीडिया की थोंग सिगदुकचरी ngasi more haino mokong laikai ward number 7 da lairiba more hospital da more consumer club MCC gi official singla haktheng nena satuni yengsing khre yengsing khongsat adu more consumer club asigi president T Saiboy Hokim na lusingke amadi hospital asigi MO in charge oriba Dr Bikramjit ning thaujaga unaduna consumer club asigi maikedege hospital asida award apa kya lairiba asigi matang da khanakhe hojik hospital asida mai isingi awaba mayoknaba matik saba khuchukulai sing lairibasu maroina doctor amasung nursing mapung fana leitabana function to mangamdaba gynecologist OT da leiriba khuchu khulai sing matamga chanaba watpana khulai sing asibu sizinaba yadana leiramba amadi hospital asida doctors specialist matik chana lei ngakpigani leiribasu laktabana khudong sadaba kaya leiramba thengnarakhe hongsat aduga mari lenena more consumer club ki president T Saiboy Hokim na hai border area ama oiriba more hospital gi phibam machina maram oiraga yumthangnariba Myanmar gi tamu hospital da miyamna layengba kaya satnaba thengnari hojik more hospital asi hanadagi yamna fagana leiba thengnari masida hojik mai ising amadi doctor gi awat pa leiriba sing asibu mapung fana mathau pangthok hanabagi damak mari lenaba department amadi minister naming changbiu haina appeal tawke public interest in a high reasoning base MCC gi tarafta concerned department aduga minister na sigi matang se seriously khara view to biraga basic water supply gumba aduga electricity gumba aduga equipment ariba mayam se athubada se address to biragata di yamna nungai gani paugi marakthana ten babre matanga logjari Kangla food product ti iram dong gi aseng ma mahong yeng dio garlic mixer khatanatana
Kanglaagi anouba food item singi mahok khanglabada ngauroidaba kanabu leibagi. Kangla. Manipur ihan hanbo oina lamjingba jewelry na market phangba sana mayam sigi quality check tawbagi khudong chaba pijari. Adom gi leijariba sanada yauriba alloy amadi elements kayagi chang marik chumna accurate quality amadi quantity ga loinana khanganba ngamlagani. Lamjingba jewelry na pijariba khudong chaba asi lobi hau adom gi sana adu sengi natraga sengde haibagi chingnaba du kokhanbiyo. Akupa marol gi damak lamjingba jewelry da lengsinbirau. Lamjingba Jewelry, good quality is our priority. Break matungda mayam taram nuksari makata pa pawda hokiwa August 13 BJP na lusing by NDA lengak asige cabinet mifam ama na ikang thokle haina warip lauki bagaloina na mari lena ba Bharat Sarkar da cherol thaduna makata ba thabak lokhana ba haijaki babu BJP Manipur Pradesh Kisan Morcha ge state president Navakumar na taram opagaloina na thagat pa phongdokre hojing mayong nari ba phibam asi yenglaga October amadi November da hangduna leiriba lokham singda tongan maru marang maruina gehuna chingba than bagaloina na Rabi crop sing thabada lengak asina asoba mityeng thambiyo haina lengak ke puning singsilakle Jiribam district asige ningsing khulda leiriba district asige amatangai reba 50 bedded district hospital asi mapu pandabaga pangkhak oire haina All Jiribam United Club Association Ajuka gi vice president Mutum Premchandra Singh na phongdorakle hospital asida pawmi singa loinena satkiba yangchin khongchat amada Ajuka gi vice president na hospital asida leiriba tongan ba immunization block na chingba amadi staff sing na matam chana laktaba kaya thengnaki haina phongdokhe mano makata na hospital asida x-ray amadi ultrasound leina mathau tohondana leiba amadi matam gi oiba angang singda kapliba BCG amadi tongan ba hidak singi thampham sing secure oiraktabana chingba yamna phajadaba mongda leiri aduga hospital asida government na posting tharak laba phawbada doctor nurse amadi atai staff sing lakpidaba asida jiri praja ama oina yamna pen bagalonena hojik paliba lengakna amadi mari leinaba authority na midyeng changhaninge haina phongdorakhe hojik oiriba hogi sibum asi hoi leiba hogi lengakna oina mari leinaba hogi authority sing yamna thuba matamda yengse logdragadi ngasi jiribangwi adunglaba hospital asi yamna mong marin ta da adumlo hospital amo oiragani hoji jiribangwi hospital gi akoibagi yamna fatraba adumlaba hospital gi administration da loinana hogi tongan malamda hogi khara swathadna leiba asi hogi mari leinaba hogi lengakna hoi atu matamda miyeng ama changbinaba hogi media gi tongda Pasoi Kendra gi manung chanba langjing asoba awang lekai dage thongam anil chahi ni phuhumdoi haukiba July 13 da thabak sururuga halakpagi lambida winger amana thomadagi ngasi fawba wakal tadana pikliba masa ahumna apokpa mapabo phamsena duna lehori hiramasida TOMTV gi akhanaba pawdam ama Thongam Anil gi loinabi Thongam Ongbi Santibla chahi mangamuki mamangda liver cirrhosis naduna laikidre nai haiba khanglabasu machanupi atombi naupuba maramna hidak langthak chaba yakide machanupi atombi unaraba matungda mahak laikidabani Thongam Anil gi machanupa ani amadi machanupi amalai machanupa ahan Thongam ani sahi taraga taruk sure Johnstown School da class 11 tamli mahakna phongdorakpada mama mapa anina awaba amatta khanghandana leirakibani adubu mama laikhidraba matung awaba kaya nangduna lakhi class 10 gi exam piramlaba matung pasoida leiba Bikramjit Chakon de Chatuna Thabak Suruga Fanglakpa Sel Kharana Mapagi Awabada Mateng Kharada Orebasu Panglami Adubu Mapana Laibak Thiba Thogdokta accident Thoktuna Laikibadagi Awaba Hengalakli Hospital da Leiringai Matam Dadi Gari Thomlamliba Imungna Lying Biki Adubu Hauzik Yumda Leiraba Matam Asidadi Phone Taurasu Ningthina Pairakidre Pairaklasu Lake Hairaga Ngasi Fauba Laktri Haina Ningamdana Khanghori adu doctor na ju brain ji saruk manga thokoi ma sire karam kan ni gyan tar kada ge haiba ngamde duna hospital da tawriba moi nurse na tawriba kai do dum tamjalaga yumda puthara khoi yumda dum tawjaraga yumda ina lairo na doctor na haire adagi puthara ko nimi tu ju moi rongi mi do dum yarak tre akhoi tawro na doga
ꯑꯗꯨꯒꯤ ꯃꯇꯨꯡ ꯐꯣꯟ ꯇꯧꯕꯁꯨ ꯃꯣꯏ ꯐꯣꯟꯁꯤꯁꯨ ꯄꯥꯛ ꯄꯥꯏꯈꯠꯇꯦ ꯄꯥꯏꯈꯠꯂꯁꯨ ꯂꯥꯛꯀꯦ ꯍꯥꯏꯔꯒ ꯍꯧꯖꯤꯛꯐꯥꯎ ꯂꯥꯛꯇ꯭ꯔꯤ ꯅꯨꯃꯤꯠ 9ꯅꯤ ꯁꯨꯖꯜꯂꯦ ꯌꯨꯝꯗ ꯂꯩꯔꯛꯄꯁꯦ ꯑꯗꯣ ꯕꯕꯥ ꯁꯣꯛꯄꯅ ꯊꯥ ꯑꯃꯃꯨꯛꯇꯤ ꯍꯦꯟꯖꯜꯂꯦ ꯗꯣꯛꯇꯔꯅ ꯑꯅꯤꯜꯒꯤ ꯕ꯭ꯔꯦꯟꯒꯤ ꯁꯔꯨꯛ 5ꯒꯤ ꯃꯅꯨꯡꯗ ꯑꯃꯗꯤ ꯁꯤꯔꯦ ꯀꯔꯝꯕ ꯃꯇꯝꯗ ꯋꯥꯈꯜ ꯇꯥꯔꯛꯇꯨꯅ ꯐꯔꯛꯀꯅꯤ ꯍꯥꯏꯕ ꯉꯝꯗꯦ ꯍꯥꯏꯅ ꯐꯣꯡꯗꯣꯔꯛꯈꯤ ꯑꯅꯤꯁꯅ ꯂꯝꯗꯝ ꯑꯁꯤꯒꯤ ꯄꯨꯛꯆꯦꯜ ꯆꯥꯎꯔꯕꯁꯤꯡꯅ ꯃꯇꯦꯡ ꯇꯧꯕꯤꯗꯨꯅ ꯍꯥꯟꯅ ꯂꯩꯔꯝꯕ ꯐꯤꯕꯝꯗ ꯑꯃꯨꯛ ꯍꯟꯖꯤꯟꯍꯟꯕꯤꯌꯨ ꯃꯄꯥꯕꯨ ꯂꯥꯌꯦꯡꯕꯤꯌꯨ ꯍꯥꯏꯅ ꯇꯛꯁꯤ ꯁꯣꯜꯍꯧꯔꯤ ꯆꯥꯕ ꯊꯛꯄꯁꯤ ꯍꯧꯖꯤꯛ ꯑꯩꯈꯣꯏ ꯕꯕꯥꯒꯤ ꯃꯌꯥꯝꯕꯩ ꯃꯆꯥ ꯍꯥꯏꯕꯗꯣ ꯃꯣꯏꯔꯣꯝꯗ ꯑꯗꯨꯝ ꯄꯨꯟꯅ ꯆꯥꯏ ꯑꯗꯨꯒ ꯀꯩꯅꯣ ꯂꯩꯀꯥꯏ ꯃꯤ ꯃꯌꯥꯝꯅꯁꯨ ꯆꯦꯡ ꯆꯥꯛ ꯈꯔꯗꯤ ꯄꯤꯕꯤꯔꯛꯑꯦ ꯊꯣꯉꯥꯝ ꯑꯅꯤꯜꯒꯤ ꯃꯆꯥꯅꯨꯄꯥ ꯌꯥꯏꯃ ꯊꯣꯉꯥꯝ ꯁꯅꯥꯉꯥꯟꯊꯣꯏ ꯆꯍꯤ 12 ꯈꯛꯇ ꯉꯥꯏꯔꯤꯕ ꯃꯆꯥꯅꯨꯄꯥ ꯑꯁꯤꯅ ꯃꯄꯥꯕꯨ ꯂꯥꯌꯦꯡꯕ ꯄꯥꯝꯖꯕ ꯃꯤꯁꯛ ꯑꯃ ꯑꯣꯏꯍꯧꯔꯤ ꯃꯄꯥꯕꯨ ꯑꯃꯨꯛꯇꯪꯗꯤ ꯂꯥꯌꯦꯡꯕꯤꯌꯨ ꯃꯍꯥꯛꯅ ꯃꯇꯤꯛ ꯆꯥꯔꯕ ꯃꯇꯝꯗ ꯃꯇꯦꯡ ꯄꯥꯡꯕꯤꯔꯛꯈꯤꯕꯁꯤꯡꯒꯤ ꯂꯃꯟ ꯁꯤꯡꯖꯒꯦ ꯍꯥꯏꯅ ꯃꯍꯥꯛꯀꯤ ꯋꯥꯈꯜꯗ ꯐꯥꯎꯍꯧꯔꯤ ꯃꯄꯥ ꯅꯥꯔꯤꯁꯦ ꯐꯍꯟꯕꯤꯔꯒ ꯑꯩꯅ ꯍꯌꯦꯡꯋꯥꯏ ꯆꯥꯎꯔꯒ ꯃꯇꯤꯛ ꯆꯥꯕ ꯃꯤ ꯑꯣꯏꯔꯒ ꯃꯣꯏꯗ ꯑꯃꯨꯛ ꯃꯇꯦꯡ ꯄꯥꯡꯒꯦ ꯊꯣꯉꯥꯝ ꯑꯅꯤꯜꯒꯤ ꯃꯆꯥꯅꯨꯄꯤ ꯑꯇꯣꯝꯕꯤ ꯊꯣꯉꯥꯝ ꯑꯦꯂꯣꯗꯤ ꯆꯍꯤ 8 ꯁꯨꯔꯦ ꯂꯩꯀꯥꯏ ꯃꯤꯌꯥꯝ ꯑꯃꯗꯤ ꯀ꯭ꯂꯕꯅ ꯁꯦꯟ ꯄꯨꯊꯣꯛꯇꯨꯅ ꯃꯍꯩ ꯃꯁꯤꯡ ꯇꯝꯂꯤ ꯃꯍꯥꯛꯅ ꯍꯌꯦꯡ ꯆꯥꯎꯔꯒ ꯗꯣꯛꯇꯔ ꯑꯃ ꯑꯣꯏꯗꯨꯅ ꯃꯄꯥꯕꯨ ꯂꯥꯌꯦꯡꯒꯅꯤ ꯍꯥꯏꯅ ꯋꯥꯁꯛ ꯑꯣꯏꯍꯧꯔꯤ ꯗꯣꯛꯇꯔ ꯑꯣꯏꯔꯒ ꯕꯕꯥ ꯂꯥꯌꯦꯡꯕ ꯂꯣꯀꯦꯜ MLA AK ꯃꯤꯔꯥꯕꯥꯏꯁꯨ ꯉꯔꯥꯡ ꯂꯥꯛꯇꯨꯅ ꯁꯦꯜ ꯑꯣꯏꯅ ꯂꯨꯄꯥ 5,000 ꯑꯃꯗꯤ ꯆꯦꯡ ꯍꯋꯥꯏ ꯄꯤꯔꯝꯂꯒ ꯑꯊꯨꯕ ꯃꯇꯝꯗ ꯌꯨꯝ ꯁꯥꯕꯤꯒꯅꯤ ꯍꯥꯏꯅ ꯊꯥꯖꯕ ꯄꯤꯔꯝꯈꯤ ꯍꯥꯏꯔꯤ ꯃꯄꯥꯅ ꯅꯥꯗꯨꯅ ꯋꯥꯈꯜ ꯃꯥꯡꯗꯨꯅ ꯂꯩꯈꯤꯕꯅ ꯂꯩꯀꯥꯏ ꯃꯤꯌꯥꯝ ꯑꯃꯗꯤ ꯁꯥꯒꯩꯒꯤ ꯃꯤꯑꯣꯏꯁꯤꯡꯅ ꯅꯨꯡꯁꯤꯕꯤꯗꯨꯅ ꯄꯤꯔꯛꯄ ꯆꯦꯡ ꯆꯥꯛ ꯈꯔ ꯆꯥꯗꯨꯅ ꯃꯄꯥ ꯋꯥꯈꯜ ꯇꯥꯔꯛꯈꯤꯅꯤ ꯍꯥꯏꯅ ꯃꯆꯥ ꯑꯍꯨꯝꯅ ꯉꯥꯏꯍꯧꯔꯤ ꯕꯣꯠ ꯃꯃꯥꯡꯗ ꯌꯨꯝꯊꯣꯡ ꯈꯨꯗꯤꯡ ꯆꯪꯉꯒ ꯑꯋꯥ ꯑꯅꯥ ꯇꯥꯕꯁꯤꯡ ꯂꯩꯔꯤꯕ꯭ꯔꯥ ꯍꯥꯏꯗꯨꯅ ꯕꯣꯠ ꯐꯪꯅꯕꯒꯤꯗꯃꯛꯇ ꯂꯥꯛꯈꯤꯕ MLAꯁꯤꯡꯅ ꯕꯣꯠ ꯃꯇꯨꯡꯗꯁꯨ ꯃꯁꯥꯒꯤ ꯀꯦꯟꯗ꯭ꯔꯗ ꯌꯨꯝꯊꯣꯡ ꯈꯨꯗꯤꯡꯗ ꯆꯪꯉꯒ ꯀꯔꯤ ꯑꯋꯥ ꯑꯅꯥ ꯇꯥꯕ ꯂꯩꯔꯤꯒꯦ ꯍꯥꯏꯅ ꯌꯦꯡꯁꯤꯟꯕꯤꯔꯝꯃꯒꯗꯤ ꯃꯅꯤꯄꯨꯔꯗ TOMTVꯅ ꯊꯦꯡꯅꯔꯤꯕ ꯑꯋꯥ ꯑꯅꯥ ꯀꯌꯥꯁꯤ ꯂꯩꯔꯝꯗꯕꯁꯨ ꯌꯥꯏ ꯚꯤꯗꯤꯑꯣ ꯖꯔꯅꯦꯂꯤꯁ ꯁꯔꯆꯟꯗ꯭ꯔꯒ ꯂꯣꯏꯅꯅ ꯄꯥꯎꯗꯝꯖꯔꯤꯕ ꯅꯔꯦꯁ ꯇꯥꯏꯝꯁ ꯑꯣꯐ ꯃꯅꯤꯄꯨꯔ ꯄꯥꯁꯣꯏ ꯃꯃꯥ ꯑꯃꯁꯨꯡ ꯃꯆꯥ ꯃꯁꯥ ꯃꯎ ꯐꯅ ꯊꯝꯅꯕꯒꯤꯗꯃꯛ ꯊꯥꯕꯝ ꯑꯃ ꯁꯨꯞꯅ ꯆꯠꯊꯒꯗꯕ ꯔꯥꯁꯇ꯭ꯔꯤꯌꯥ ꯄꯣꯁꯥꯟꯕ 2018 ꯊꯧꯕꯥꯜ ꯗꯤꯁꯇ꯭ꯔꯤꯛꯇꯁꯨ ꯗꯤꯁꯇ꯭ꯔꯤꯛ ꯑꯁꯤꯒꯤ ꯗꯦꯄꯨꯇꯤ ꯀꯃꯤꯁꯅꯔ ꯅꯣꯡꯃꯥꯏꯊꯦꯝ ꯕꯟꯗꯅꯥꯅ ꯉꯁꯤꯗꯒꯤ ꯍꯧꯗꯣꯛꯈ꯭ꯔꯦ ꯗꯤꯁꯇ꯭ꯔꯤꯛ ꯑꯦꯗꯃꯤꯅꯤꯁꯇ꯭ꯔꯦꯁꯟ ꯊꯧꯕꯥꯜꯅ ꯁꯤꯟꯗꯨꯅ ꯊꯧꯕꯥꯜ DCꯒꯤ ꯀꯟꯐꯔꯦꯟꯁ ꯍꯣꯜꯗ ꯄꯥꯡꯊꯣꯛꯈꯤꯕ ꯊꯧꯔꯝ ꯑꯗꯨꯗ ꯋꯥ ꯉꯥꯡꯂꯗꯨꯅ ꯗꯤꯁꯇ꯭ꯔꯤꯛ ꯑꯁꯤꯒꯤ ꯗꯦꯄꯨꯇꯤ ꯀꯃꯤꯁꯅꯔ ꯅꯣꯡꯃꯥꯏꯊꯦꯝ ꯕꯟꯗꯅꯥꯅ ꯍꯥꯏ ꯚꯥꯔꯠꯀꯤ ꯄ꯭ꯔꯙꯥꯟ ꯃꯟꯇ꯭ꯔꯤꯒꯤ ꯃꯤꯠꯌꯦꯡ ꯃꯈꯥꯗ ꯄꯥꯏꯈꯠꯂꯤꯕ ꯊꯧꯁꯤꯜ ꯑꯁꯤ ꯗꯤꯁꯇ꯭ꯔꯤꯛ ꯑꯁꯤꯗꯁꯨ ꯃꯥꯏ ꯄꯥꯛꯅ ꯄꯥꯏꯈꯠꯇꯨꯅ ꯗꯤꯁꯇ꯭ꯔꯤꯛ ꯑꯁꯤꯗ ꯂꯩꯔꯤꯕ ꯃꯃꯥ ꯑꯃꯗꯤ ꯃꯆꯥꯕꯨ ꯃꯁꯥ ꯃꯎ ꯐꯅ ꯊꯝꯅꯕ ꯑꯩꯈꯣꯏ ꯈꯨꯗꯤꯡꯃꯛꯅ ꯊꯧꯗꯥꯡ ꯌꯥꯃꯤꯟꯅꯗꯨꯅ ꯂꯩꯕꯥꯛ ꯑꯁꯤꯕꯨ ꯇꯤꯟꯖꯪ ꯀꯥꯏꯖꯪꯗꯕ ꯆꯥꯎꯈꯠꯄ ꯂꯩꯕꯥꯛ ꯑꯃ ꯑꯣꯏꯍꯜꯂꯁꯤ ꯄꯤꯕ ꯑꯉꯥꯡꯁꯤꯡꯁꯤꯗ ꯃꯣꯏꯒꯤ ꯂꯦꯚꯦꯜꯗꯁꯨ ꯌꯦꯡꯕ ꯃꯇꯝꯗꯁꯨ ꯑꯩꯈꯣꯏꯒꯤ ꯑꯦꯅꯤꯃꯤꯛ ꯑꯣꯏꯕ ꯑꯉꯥꯡ ꯌꯥꯎꯔꯛꯄ ꯑꯗꯒꯤ ꯑꯩꯈꯣꯏꯒꯤ ꯃꯥꯒꯤ ꯁ꯭ꯇꯦꯟꯗꯔꯠ ꯒ꯭ꯔꯣꯠ ꯑꯣꯏꯔꯛꯄ ꯑꯣꯏꯒꯗꯕ ꯑꯉꯥꯡꯁꯤ ꯍꯦꯜꯗꯤ ꯑꯣꯏꯕꯒꯗꯕꯁꯤꯗ ꯑꯉꯥꯡꯁꯤꯗ ꯄꯤꯖꯕ ꯋꯥꯠꯄꯒꯤ ꯑꯣꯏꯔꯣ ꯅꯠꯇ꯭ꯔꯒ ꯃꯥꯒꯤ ꯃꯃꯥꯗꯨꯗ ꯋꯥꯠꯄꯒꯤ ꯑꯣꯏꯔꯣ ꯑꯉꯥꯡꯁꯤꯡꯁꯤꯗ ꯐꯖꯅ ꯆꯥꯕ ꯊꯛꯄꯁꯤ ꯑꯋꯥꯠꯄ ꯂꯩꯔꯛꯄ ꯑꯗꯨꯅ ꯃꯣꯏꯒꯤ ꯒ꯭ꯔꯣꯠ ꯍꯥꯏꯁꯤ ꯕꯣꯠ ꯃꯦꯟꯇꯦꯜꯁꯨ ꯑꯗꯒꯤ ꯃꯥꯒꯤ ꯐꯤꯖꯤꯀꯦꯜ ꯒ꯭ꯔꯣꯠꯇꯁꯨ ꯌꯥꯝ ꯁꯣꯛꯂꯛꯄ ꯅꯥꯀꯜ ꯑꯃꯔꯣꯝꯗ ꯊꯧꯔꯝꯒꯤ ꯁꯔꯨꯛ ꯑꯃ ꯑꯣꯏꯅ ꯗꯦꯄꯨꯇꯤ ꯀꯃꯤꯁꯅꯔꯅ ꯂꯨꯆꯤꯡꯗꯨꯅ ꯗꯤꯁꯇ꯭ꯔꯤꯛ ꯑꯁꯤꯒꯤ ꯊꯧꯗꯥꯡ ꯂꯧꯒꯗꯧꯔꯤꯕ ꯑꯣꯐꯤꯁꯤꯌꯦꯜꯁꯤꯡꯒ ꯊꯧꯁꯤꯜ ꯑꯁꯤꯕꯨ ꯃꯥꯏ ꯄꯥꯛꯅ ꯄꯥꯡꯊꯣꯛꯁꯤ ꯍꯥꯏꯅ ꯄꯨꯟꯅ ꯋꯥꯁꯛ ꯂꯧꯃꯤꯟꯅꯈꯤ ꯃꯁꯤꯒꯤ ꯇꯨꯡꯗ ꯗꯦꯄꯨꯇꯤ ꯀꯃꯤꯁꯅꯔꯅ ꯃꯤꯁꯟ ꯑꯁꯤ ꯊꯧꯕꯥꯜ ꯗꯤꯁꯇ꯭ꯔꯤꯛꯇꯁꯨ ꯍꯧꯗꯣꯛꯂꯦ ꯍꯥꯏꯅ ꯂꯥꯎꯊꯣꯛꯈꯤꯕꯒ ꯂꯣꯏꯅꯅ ꯑꯪꯒꯟꯋꯥꯗꯤ ꯋꯥꯀꯔꯁꯤꯡꯒꯤ ꯈꯣꯡꯆꯠ ꯑꯃꯁꯨ ꯂꯝꯊꯥꯈꯤ ꯗꯤꯁꯇ꯭ꯔꯤꯛ ꯑꯦꯗꯃꯤꯅꯤꯁꯇ꯭ꯔꯦꯁꯟ ꯕꯤꯁꯅꯨꯄꯨꯔꯅ ꯁꯤꯟꯗꯨꯅ DC ꯑꯣꯐꯤꯁ ꯀꯟꯐꯔꯦꯟꯁ ꯍꯣꯜꯗ ꯃꯃꯥ ꯑꯃꯁꯨꯡ ꯃꯁꯥ ꯃꯎ ꯐꯅ ꯊꯝꯅꯕꯒꯤꯗꯃꯛ ꯂꯩꯉꯥꯛꯅ ꯄꯥꯏꯈꯠꯂꯛꯂꯤꯕ ꯄꯣꯁꯥꯟꯃ 2018 ngasi district asida su hongdokre thoram aduda district asigi deputy commissioner Nita Arambam district family welfare officer Dr. P Merazau district malaria officer Dr. TH Napagisorna maruiba mitunglenching oina saruk yakhi thoram aduda Nita Arambamna lusingduna miyam puna paikhatkadoriba lengaki thorang asida aikoi punamakna soiduna thodang yagani haina wasak lokhi India da lairiba Hana Naha Kudimapu, mentally healthy Ohenabagi Pandamda, Sangat ki Makada, Yawal Manipur Nisinduna, it's okay to talk Haina Mingtonba, Asamba Waksabama, Maitra Makale Kaida Laiba, Yawal Manipurgi Office the Pangtokre. India gi Tangdu Leta the Balamdam Sing the Laiba, Naha Singbu, mental health ki Maramda, Hena Wakal Tanaba Paikalapa program Sigi, Ahan Boina, India gi Mafam the Lakpa, Sangat ki Tomi Yauna, Mio Taruna, Sabatim Amana, Nasigi Wakshopasi, Lamdamasita Pangtokani. Ngasigi pangthokiba workshop aduda Manipurdagi naha kunmuk na saruk yakhi
ngasi gi workshop asigi matang da sangat ki thomi party ganju bisna phongdorpada ngasi pangtholi bo workshop asida lamdam asida leiriba nahasingna mental health ki maramda kari khanbage haibadu khangdoklaga hena wakal taba mongda naha amadi leiriba miyamda hiramasi gi matangda paksana wakal tahanabage awareness pibani haike amaromda ngasi gi workshop adu da saru yakiba lalgin kauba naha amana phongdorpada lamdam asida hojik mayoknariba problem sing asigi matangda wakal tahanbaga loinena warishin purakna bahonabada ngasi gi workshop asina kanaba kya pigani haike ngasi fawbuda koilas mathakta satpagi nungaiba phangdraba khetrigau kendragi manungda leiba top khona makongdagi moirang kampu thongkhong taba lambi ngasidi kendra sige MLA na hakpam indrajitna koilas thabirapasi yamna nungai haina top youth club ki general secretary TH Brajendra na phangdrokle charakna kilometer mari rom sangba lambi asige hojik black top tawriba mafam sing pawmising galone na yengshin ke makatana TH Brajendra na hakibada Bharat na ningkha tamba phangmadage ngasi fawba lambi asida koilas haibasi amukta uraktre adubu kendra sige MLA N Indrajitna lambi asi hena pakthok chakthok halle gari ani thainaba yare masigi mathakta hojingna black top tawduna lamdam asongi miyamda asauba kanaba ama pire masigi mathakta mafam asida miyam punfam community hall amasu athubada saragani haina thajaba pire masimak lamdam asongi miyamna MLA bu ngamkhai leitana thagachari haike matamdagi phataduna laglaba gari macha phawba thawningdraba top irina pangi lambi asi hadak tan nauna khidgau kendragi MLA oina kabirapa nahakun Indrajit Singhana angpom mongda pakthok piduna longnamban sembi baga loinana black topping tawbiduna sembi bagi dama hania litana thagasba phongdok chari loinana RCC thong amasu sanaba athu matamda jatra hunnaba numit lepiro haduna club ki thongda ju habirapa thagasba phongdok chari Swachh Bharat Mission ki makhada toilet amada lupa lising tarani thoirong gi chang da senthang kya kai thakrabasu toilet sabiram da ba amadi sarabasu ningthina sabiram dre yumthong khuding da toilet thamna ba sangsi liba scheme asi mioi kharana lana torombagi khudam sangdam asina maram oiraga toilet leitabagi awaba mayok nariba gram panchayat sing asigi miyamna chief minister gi puning chingsil hori hiram asiga mari lenena Jiribam district ke Barak circle ge Jakurador amadi Boro Bekra Gram Panchayat ka akhanana chatkiba yengshin khongset amada toilet sing ningthina saramdaba kya asi thengnarakibani hiram asigi matangda Jakurador gi pradhan amadi ward member singna toilet asi kanagi makhada amadi senthang kya kai tharaga sabano haibana chingba karimata khangde hanglubadasu mari lenaba singna pakom pirakhide SBM gi makhada toilet sing asi sabani haiduna semkiba water and sanitation committee asida karigumba amata khangalamba tawdana contractor singna makhoi gi apama mongda toilet kya sakhre kayana loisindribano haiba fawba khanglakpa leite hairi amoromda contractor ni haiba wipe Premchandra Kaubami amana thabak sing asi contractor tarukna subani ahanba tangkaki oina toilet chamaga kunthra humdoi saba loikre aduga ani suba tangkaki oina toilet chani go humudra sabagi ayaba pirakpagi manungda toilet chani rom saba loire aduga makhatana toilet humudra sarani Boro Bekra Gram Panchayat ki pradhan Laljading Marna phongdorpada SBM gi makhada toilet sanabani haiduna Water and Sanitation Committee ama semo haina mathak thongbana hairakpadagi semduna account fawba hangki adubu mathok tohondana thamle Boro Bekra Gram Panchayat ki ward number 6 tagi toilet ama fawba saramnaba thengnaki contractor singna tawriba thabak thoram sing asi Gram Panchayat asigi miyamna yamna penadre adubu hairiba Gram Panchayat ani asida open defecation free village haina thaba signboard sing thelamle asiguma thong sing asibu hojik paliba lengakna minyeng changbiyo haina su phongtorakhi SBM gi makhada sariba toilet asigi matangda member singna hairak pagi matunginna toilet saba lui redi hai aduga asigi maramda adu account ni matangda su account di Swachh Bharat gi water and sanitation gi account hange ngasi pau karisu si account gi matangda belu karisu lei Writers Forum Imphal gi mapo kumonga mari lenena Manipur State Kala Academy amasung Writers Forum Imphal anina khusamnana thasigi ahumda pangthokani haina toramba class 11 amadi 12 ki thakta tamliba mahiroi singi oiba Manipur Sahitya de yumpham oiba aiba quiz competition amasung class 9 amasung 10 ki thakta piba lamyanba serengba singna iba sereng singda yumpham oiba sereng thiba tanaba amadi lairik phongbagi thorom sing yaithokle hairiba thorom asi lagliba thasigi mapanda Manipur Hindi Parishad Imphal gi holda pangtholagani haina forum gi president na khangalakli paugi marakthana tenba brema tangalong minase
Manipur ki ahanba 24/7 cab service oiriba lamjingba cab na ahanba oina miyam gidamakta monsoon offer ama pijari. Pijari bo offer adudi 5% discount on any trip or any package. Aku Pomorol gidamak contact tobiyu Lamjingba Cab, Nagamapal Rims Road, Lamjingba Group Building, opposite to Lamjingba Nidhi Limited Imphal. Aikogi phone number 1800-1027-959 natraga 8794613154. Half marathon run. Ichanupi Haksang Papa Kunai Magidama. Half marathon run na Cebu yaudi. Lamthaga from Sendra Sikundagi, New Mini Secretariat, DC Office Complex. Organized by District Administration, Bisnupur. Powered by District Police Business. Open category for all ages, men and women. Form submission tawbagi aroi bade na September 10, 2019. Kawiragano September 15, 2019. For details, please contact 9378 121 752. Break matungda makata pa pok pijari. Kanglay inat yokhat palup nambol gini putare suba foundation de gi thoram nambol kaithil da laiba miyang gi sanglen da pangthokre. Thoram gi saruk amoina lup asigi lekhidraba thomi sigi mafam da haika lekat tamduna ikai khumna botke. Thoram gi saruk amoina district asida laiba ningthina mathau tawriba tongan ba media house singe media person singbu makhoina miyam gi damak I pau khom gi thabak po ikai khumna ke. Nambol konthongjam nauria pakhang lakpa oinam wangoi kendra manga dagi khangalaba ahal oiraba inat po yokhat pada asobo mateng pibiramba mioi kunthra manga da ahal gi tengbang haina mingthon ba all age pension scheme lisingani taraman su yen thokki sajibu kuno panba chairau bada kangla dagi maira lawraga jenglaba laiphommen sidagi maira adu purahaga maira adugi muttana thamjaraga nongwa panba sajibu chairau bada maira chukat chaduna sahi kumja mayam ama kang dana ngasi phawda sum thorom che tawna lai haiba nongwa panba chairau bada thorom ina laining asi gi mari leinaba kanglai pa asida leiba thorom inat ki oiba thorom sing ai ko ngasi phawda matang panna kun pa tokna lakcheri Manipur Police Training College Pangai da thabak toriba Subedar JC Khumuzam Namba Havildar Yumnam Gunesor Dangsawa Matthew Maring amadi Rifleman Yangoijam Sundarbu Makhoina Police Training gi lamda tawkiba thabak sing sakhangduna 2013 gi Union Home Minister's Medal for Excellence in Police Training pinenaba khalaklai Asa Kamal Agrovet Private Limited Fidinga Nasinduna Nomagi Oiba Farmer Interested Group ki Head Singi Oiba Kananenabagi Mipamama Tribal Research Institute Chingmerong Imphal da Pangthokre Asa Kamal Agrovet Private Limited ki Managing Director Ajit Kumar Nalandam Sida Natural Resource kya Aremada Mangduna Leiba Singa Sigi Mingda Farmer Singda Mating Piraga Sel Onthokpada Mating Pangnabagi Pandamda Thoramasi Pangthokpani Haike Mifam Maduda Manipur gi Tuan Mampham Singdagi Lakpa Farmers Interested Group FIG Singi Head Janina Saruk Yaduna Nakna Vampham Singi Oiba Farmers Producer Organization Ahumsu Semke Missing asida makoina tangai phadana changiba posang singa si piba marketing facility piba technical support piba input facilities piba na singba program singa si pangthokna na bagi damtani haida ai haijage Hoji amok sana bagi pau phangbigani World Martial Arts Union Sinduna South Korea ge Songju Stadium da Leibak Chamaga Tarung Saruk Yaduna Sathariba Taranipan Suba World Martial Arts Festival ngasi marini chankiba kanena World Martial Arts Union Wumau Amadi World Thangta Federation anina kusan maduna sinba mangarak suba International Thangta Championship lisingani taramapan ngasi Martial Art Park ta hongdokre Championship asida tuan balebak ni pana saruk yari Leibak singadudi Egypt Philippines Republic of South Africa, Cambodia, Uzbekistan, Republic of Korea, Malaysia, amasung India ni. Ngasi ahanba hongdokpa namita sanakiba bout singi manungda Indiana gold 3, silver ani fangduna mangjil thari. Championship asige saruk amoina hayengdagi Chongju Martial Art Contest hauragani. Championship aduda saruk yakiba tuan ba lebake sanarosingna indigenous oiba masana sing asige maru oiba kya gi matangda wafam kya phongdonarakli.
Yeah, and when I back to my country, I will share about our experience in here. Yeah, it's a Thangta competition. I will share about it. It's like from India or and any rule. And for my thinking, if Thanta have like some similar to Cambodia, it's really good for share a big like it's big experience for Thangta. I did not get a medal, but one of my teammates managed to get a medal, and I'm still going for another game, and I'm gonna get a medal. The most exciting thing about this festival for me is getting to be reminded about our own culture, how important culture is, and how it identifies who we are and where we come from. And this was a perfect atmosphere. It was a perfect place for us to actually learn and draw in and learn from. Taraga nipalak suba World Martial Art Festival asigi manung chanba marini chanba numit asida 5 International Thangta Championship pangthokre. Championship asida malemgi lebak nipana saruk yari. Paudamjari ba pari KHUMAN Martial Art Park, Songju, South Korea. Manipur Amateur Kho Association Maka Imphal gi mityang makhada Uyal Youth Information Club and Library Uyal na sinduna Thawal District ke UYICL Ground Uyal da ngarang dagi hogduna thasigi manga phamo sathakadaba nipu mari suba Manipur State Senior and Kunthramatoi suba Manipur State Junior Kho Championship lising 18 ngasi sanakiba nupa masagi matching da Sisto Hairokna Jaka Kaksingbu set point kunmathoi tara SYSCA Salungpamna SYVA Athokpambu set point taranithoi taret Sisdo Hairokna RUC Kangabokpu set point taramathoi tara taret Sisdona SYVA Athokpambu set point taranipan taramathoi SYSCA Salungpamna Siska Hairokpu set point taramari taranithoi PYDC Cherapurna SYVA Athokpambu set point tara ani SYVA Athokpamna Jaka Kaksingbu set point mari ani amasung SYSCA Salungpamna Siska Hairokpo set point taramari taranithoi da thoiki nupi masa singi oiba matching dana SYSCA Salungpamna PYDC Cherapurbu set point kunmathoi taramanga SYSCA Salungpamna RUC Kangabokpu set point taramathoi ahum SYSCA Salungpamna PYDC Cherapurbu set point taramari taret amasung Sisto Hairokna PYDC bu set point tarahumdoi anida maithiba PK United Amateur Muay Thai Association of Indiana Sakhanglaba All Assam Muay Thai Association Amta gi makhada All Kasar Amateur Muay Thai Association Akamta haina mingthon by association ama semle haina nongna sem khraba association asugi publicity secretary na thadorpa cherola man hairakli cherola sina makha taribade nongna semle by association asugi president oina Rosan Irom General Secretary Indrajit Fanjobam Vice President Amit Yangkhom Publicity Secretary oina Niranjit aduga Joint Secretary oina Niranjan Fanjongbamna thopuragani hairi Haukiva August ki tang kunhum dai ki kunmanga fawba New Delhi da pangthokiba MK Classic Open International Taekwondo Championship lishingani taramapanda sanagi amasung senjengi medal lawrakraba Saikhom Rohit amasung Anis Saikhom ngase Imphal da thunglabada miyamna harautayam okre Championship aduda Kangabok Khulapam Lekai dege Saikhom Rohit Apokpa Saikhom Sana Masana Championship asugi KG Yankai Mathogi Kanglupta Sanagi medal aduga Kangabok Moirang Pali dege Anis Saikhom Apokpa Saikhom Kunjabi Harina KG Yankai Nipan gi Kanglupta bronze medal lorupangam kibani Sanaroi ani asuna Imphal International Airport ta thunglabada Social Welfare Club Kangabok amasung Sanaroi anige imung manunggi miyosingna taramna okay loinena club asigi sanglen dasu asam khudol piduna ikai kunba utuna taramna okay District Sports Association Chandel Nasinduna Ahanva Autonomous District Council Chandel Trophy Super Division Football League Dishinganitra Pangase Chandel District Headquarter da Leva Maha Union Government Higher Secondary School Ground da Hogdokre Ngasi Sanaki ba Ahanba match da Tampi FC na ULFC bu Panjil Anisino da Maitiba PK Hojing ngasi nungtil da phone kiba Manipuri pause singsigi moru pau puni minase Kanglaipak ki maira Bevis na misi pungning funipan gi ban miyam na mapungfa na saugat kray Chief Minister na misi asigi case CVI da sinedravadi Prime Minister amasung Union Home Minister taksilagani JSC Jiriwam da sosbar mission gi makhada sava toilet niyom chimna saramdre wachet na kharam le Medal loro krava sanaro sing okray Union Sports Minister Kiran Rijiju Imphal thungkray Chandel chatuna chawkha thorang gi thabak sing yengsin kray Kangla Pau Bevis na misi gi JSC na kaukiwa pungning funipan gi general strike na chauna akaiba pikray
Union Sports Minister Rijiju Imphal da thungladuna review meeting pangthokre. Hamung Yankai leba Jirbam Hospital mapu pandabaga manare staff sing kadre. Pandam Chandel da pangthokpa aspirational district meeting da Kiran Rijiju saruk yakre. Chahi ahungi matungda Chandel district asi leibak sigi khwaidagi chaukhatpa district ama oihangani Kiran Rijiju. Thong sanaba urep uyung tamkre. Lengaga si lakpadagi chaukhat lambida changsinba ngamle Bishwajit. Mapanda thabak pigani haiduna moithem tawraga kidney lokthoklaga yonthoknaba hodaramba mama macha kalhore. Number 4 ga kona drug abuse ahum fare. Lewa JC gi miyoi fanaba tanaba CPI na condemn tawi Sotin Kumar. Aroi bada moroi ba pawmu kana fangbigani. Numit ini gi khongsata Union Minister Kiran Rijiju Imphal da thungna kipa kalonena Chandel da review meeting pangthokre. Hayeng National Sports University gi fibam yingchin gadori. Mahiroi bebishana misi gi langla langjil puthokna ba jesina kaukiba pungni funipan gi general strike santiwena sathari. Laikhidrabi masanupi bebishana mishigi matangda amukhana makhata statement piu hairabadi lebak miyam mamangda pigani haina ningthogjam tomchongna haikre. Amadi Social Welfare and Corporation Minister Nemsa Kipgena Union Minister Parsotam Rupalaga unakre ICDP gi matangda khanakre. Ngasi goyna di matang sida Manipuri Pawloi jare Times of Manipur gi Manipuri Pawing bir basing bamu kana kurum jare.